Mathangi ayuktu mama binagi manakti chatkani haibagi thawandi ayuk nganna hogattuna koilang langba hawi. Thajasu thawana langlibadu ubada masu nganna loishinaba hotnajai. Adubu chingsangdi ayuk anganbadagi thabak atopa chathokhrabani. Aduna thawanga thajaga hana chatlamba tari. Lambida lakpada thawana thajada wari kaya amali. Mapung oina makhoina angang oiringai. Homda mayam punna laiminaringai matamgi wari oina hena liri. Thajasu thawana liriba wari singdu taningna tari. Je, horani mana ichi uraga yam haraudini yengu. Adu aidi yam ikaijai. Kado ikaidoino. Imadi ngasai yugdagi hogalaga ngasai na ngairina hairakpani. Aduga koita chogui taimagasu nanta hogalaga chak thonggatnaba thaurang taurena hairakpani. Ado noi mayam punna laiminaramba taidi kadai kadaida lainakrage. Moi mayamsu magi thawba loi lainakre. Adudi paw amta phaunadabro makhoi mayamdudi. Phaunai. Adubu punsi lambise tongan balambida loina chanakraba oibagi. Marak unaba natana thoinadi unadri. Thaja makha tarakhitre thawana oina makha tare. Aduga imana tachogi manakta lairisisu kuidri. Phana kuina khoi mayamsa loina kainaurabani. Thawangi wari aduda thajasu khangningna hanglai. Kai maramgino? Akoigi home do mai chakhiba ahingdugi numitudagi home do phajana chalaitre haibagi government oina loksinkhina hai. Aisu matamdu yampi adugi phajana ningsingdri. Adudi matamduda imadi kaida lairake. Imadi pabungna laikhidabaga teibu thiba phanglaktabaga imabu wakhal laina narena moina haijilaga imabu mental hospital amada kuina thamkhibani. Waridu tabada thaja tu chungba phawi. Liriba waridu tabada wakhaldu nungai jaramde. Adudi kamaina tauraga noi amuk tachogi manakta lairaino. Akhoi te aina namdana imabu thiraga purakpani aduga tachoga puna laimina hanbani. Kaigi noi te aigi manaktadi laitrino. Thajagi wahang aduda thawan sor ama sangna hondoi aduga tapna khumlai. Akhoi te aigi thabaksida imabu yumsida thambado pharak tarakani haibagi tachogi manakta oina lehenbani. Adudi noi te aigi thabaksingse imadi amta khangdabro? Khangde. Khanghanba yaba nateda. Imana khangagadi soidana saudoini. Adu kaigino noi te aina sigumba lambida chatlise. Je, punsi lambise isana ngamnaba chanaba honaba hingnaba paithirakpada lambisida changkhibani hai. Te aigi punsi se khanjaluragadi yam nungsibanida. Aduna isu te aigi manaktagi lapthokpa pak ngamde. Tainadi yam saubani. Aina magi manakta laibase. Aibu khudongthiba thokadra khanbagi mana yam thina wajai. Adubu madi akhoi mayamgi khanbada khudongthiba thokani haibaga khangdrabani. Pukning nungshire thajadi wari aduda tapna makha amuk hanglai. Adudi noina homda lehaubado adudadi kanana sanage. Sakarna mi thamaga leire. Adubu hanagi imaga babungagi manakta leiringai adugi matamda nungaina leirakpadudi oikidri. Aikhoibu hatopasu yada langthokibasu yada khara pijaraga adum thamlakbani. Sakar pairiba mayamse akhoigi wakhaldadi aikhoi se kanadraba misakum ubibani. Kayam koina homdadi leirake? Kaidainoda akoina chahi tara hek surakpaga mai thokpa leigadabani adum thaduri. Adudagi home duda leminarma mayamdasu mafam maramta khangidredana. Waridu tabada thaja sorama sangna hondoi. Matamduda tauramgadaba oiramgadaba phibam singdu mamita urakpada wakhalda nungai jaramde. Somdana chingsangdi matam sangna thirakhiba magi haurakphamgi nangla langjindu khangba ngambagi mami uraktabaduda ngasidi ahing tumthaba yade. Sanahal ki maramdasu likhun phangda roman ki matangdasu chingnaba yaba amata yauda kadomda laikhraba marino haina munna wakhal tawi. Adubu wakaldadi Sanahal bu chingnaba lepde. Aroibu oina amuktangdi kupna thiningbagi wakhalda chapyungna laikhibaduna chingnaba yaba mathang thiba haurai. Ahing chuppa wakhal tawraga nongandringai matamdagi yumdagi thokhrabani. Garidu thauraga yumdagi thoklakpada chingsang kol ama laklibadu phat paikhali. Hello, te.
Kay paule. Machin manawgi maramdati kasak thoidokpa chininingai oiba amta leitri. Adubu amakhaktangdi lei. Kaino hairo. Nupi atombido nupa amada hana yum paluri. Aduga kona amuk luhongbagi haina singnabagi pau amadi tari. Adubu pause kayam chumba pauna haibadi khangdri. Wadu tabada chingsang chingnana hanglei. Kanada. Adudi khangdi hai. Adubu tasena khangdrira natraga haidokpa yadaba wa oibagi lutsilira haibadudi. Pari. Madugi makhadabadi tawraki. Wado hairaga chingsang phone da thamki. Tamlakliba wari adugi matung inna madabigi maramda kupna thizinba mathau tari. Adubu chingsang wakhalda swahipham khangdaba mi paiba akiba amasu poklakpagam. Garidu asum thaurambadagi khallibu wakaldun henman khibana. Garidu lambigi nakal amada phat thauchalaga khami. Aduga makoktu sittuda ngatharaga mamit ushinduna leiki. Mikup aduda mamit tamadabigi saktam khakni uraklibadu. Chingsang thajaba ngamdi oiroi haibagum makoktu hairaga le. Aduga makuna garigi steering aduda chena paiseli. Khanghaude masadu sauningba pendaba kayanasu omkhalakbagum makut masa chajet paiseli. Jangsin khraba khongjangni handoklagadi toklaroi. Amabu oirabasu magi haurakpham asimadi khangdanadi toklaroi haina mapukningda chennadumak haijai. Karigumba thamoi kairaga kaire punsi chupa ningamdana lelaga lele. Amuktangdi haina aroiba oina wakhal tawi. Aduga matam amagi deputy CM oiramba leikidraba moirangi iboyaimagi imungi maramda akupa khangdoknaba thabak haukhre. Somdana thajaga thawanggasu yaushilakle. Mama binasu manigi loinabi sumatisu makhoibu lakpa khaurangna ngaiduna leirami. Thajaga thawangana garidagi kumtharakpaga binasu harau harau kausili. Lao ichasing lakpa ngairamlibani. Aidi nakhoi mayam lakani haibaduda ahing tumba kayadrabanine. Thawan su binagi manakta changsilaklaga thajabu masaktai. Ma, aina haiba akhoi da leiba cheduni. Oh, nungsida ichahu base. Ichagi mingdu thaza haiba natro. Haima, lao imungda changsi. Nachena ne chaka thongnanaba insang napiga semba haukrabani. Lao. Ma, kuita chawdi leidabro. Nang ta chawdo nga leiba chatkibani ne. Ngarangdagi leisilaga thamgadawbado mahau yauroidra haidana haujikta thokibani. Nang ta yaidi. Tiyaidu thabak aruba ma leibagi chatkre. Ngagleraga lagani. Phare lao imungda changasi. Bina thajabu nungsini yengjare maithongdasu thajabu uraga wakhal nungaiba maongda nokfet tawri. Manigi nupi sumatisu thaja changlakpaduda harau kausili. Chango se sida phamo. Wado hairaga sumatina thajada mora ama pirai. Thajasu makuna pairakliba khaudu sumatida piraktuna. Iche Tawana haira khara leirakpani. Aima purakdrasu yabasibu kaino masigi angauba sidiba aina kaisu purakanuna hairaga. Wadu ngangna sumati injang semlibadu makha chathakre. Binasu thajada onsilaga wari haudoi. Tawana haidana ijagi leifambudi khangi. Ado more kadaiwai mafamdagi none aikhoi manisu more da phana kuina leirambani ne. Mani palakpaduda thaja binabo ingangakna yenglei. Mani haiba. Hoine akhoi maniga khangnabro ichabo. Thaja wakhalda chingnariba misakadu oirabra haina khangningna hanglei. Kay thabak suraga leirambanu moreda. Garigi workshop amada yaurambani. Binana hairibadu tabada thaja mamit ka lauthoklaga harauna haire. Damani Nepal kaka amagi workshop ta yauramba damani duro. Ingangakna hanglingai. Mani dunga choba mayalaga chakhomda changlakpada mapa chanakre. Chingsangsu yaurabo. Thaja manigi khonjalda tabada mamaidu leithore. Mani su chakhomdu hek changlakpaga thajada yenglei. Thaja ngasidi manibu ubada matam kuirabagi tongda maithongdu thoina hena haraubagi sakta mamaga loinana pukning nungsina kaurei.
ꯗꯥꯃꯅꯤ ꯅꯪ ꯗꯥꯃꯅꯤ ꯅꯠꯇ꯭ꯔꯣ? ꯊꯥꯖꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯅꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝꯗꯤ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯊꯥꯖꯁꯨ ꯃꯅꯤꯕꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯁꯛ ꯇꯥꯛꯆꯔꯤ꯫ ꯑꯩ ꯊꯥꯖꯅꯤ, ꯃꯣꯔꯦꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯗꯥꯃꯅꯤ? ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯖ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯅꯤꯁꯨ ꯊꯥꯖꯅ ꯉꯁꯤꯁꯨ ꯃꯥꯕꯨ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯅꯤꯡꯕꯅꯤ, ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯈꯜꯂꯒ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯠꯁꯤꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯄꯨꯔꯥ ꯐꯔꯝꯃꯤꯗꯅ, ꯑꯩꯗꯤ ꯅꯁꯛꯀ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯇꯩꯁꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯣ ꯗꯥꯃꯅꯤꯒ ꯉꯁꯤ ꯎꯅꯔꯤꯁꯦ? ꯆꯍꯤ ꯐꯅ ꯌꯥꯝꯃꯤꯕꯣ꯫ ꯃꯣꯔꯦꯗꯒꯤ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯈꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯁꯨꯝꯅ ꯊꯦꯡꯅꯕꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯗꯥꯃꯅꯤ꯫ ꯑꯄꯪꯕꯤꯁꯤꯗꯤ ꯀꯞꯀꯅꯨꯁꯤ, ꯑꯩꯁꯨ ꯅꯪꯕꯨ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯃꯅꯤꯒ ꯊꯥꯖꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯕꯤꯅꯥꯁꯨ ꯁꯨꯃꯇꯤꯁꯨ ꯊꯋꯥꯟꯁꯨ ꯂꯣꯏꯅ ꯍꯔꯥꯎꯏ꯫ ꯕꯤꯅꯥꯅ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ꯫ ꯅꯈꯣꯏ ꯃꯁꯦꯜ ꯈꯪꯅꯔꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯩ ꯊꯋꯥꯟ, ꯅꯍꯥꯟꯅ ꯅꯆꯦꯁꯤ ꯑꯩꯈꯣꯏꯗ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯁꯛ ꯈꯪꯅꯗꯅ ꯂꯩꯔꯦꯗꯣꯁꯦ? ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯋꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯅꯤꯁꯨ ꯊꯥꯖꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯅꯩ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯔꯤ꯫ ꯏꯅꯦꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ꯫ ꯄꯥꯎꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯖ꯫ ꯗꯥꯃꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯥꯗꯣ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣ, ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯩꯈꯤꯗꯕꯅꯣ? ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯈꯤꯕ꯭ꯔꯣ? ꯃꯇꯝ ꯆꯥꯅ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯂꯥꯌꯦꯡꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯂꯩꯅꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯗꯥꯃꯅꯤ꯫ ꯃꯣꯔꯦꯒꯤ ꯗꯣꯛꯇꯔꯅꯗꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯈꯪꯕꯗꯨ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯅꯦꯗꯨ ꯐꯕꯅꯤꯗ꯫ ꯑꯩꯅ ꯃꯣꯔꯦꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯦꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯏꯅꯦꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯥ ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯥ ꯇꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯤꯡꯁꯥꯡꯒ ꯏꯕꯥꯅꯤꯅ ꯃꯣꯔꯦꯗ ꯊꯦꯡꯅꯈꯤꯕꯗꯣ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗꯅꯤ꯫ ꯊꯥꯖ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯃꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ꯫ ꯕꯤꯅꯥꯁꯨ ꯃꯈꯥ ꯇꯥꯏ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯛꯅ ꯂꯩꯔꯝꯃꯤꯗꯅ, ꯑꯗꯨꯒ ꯑꯉꯥꯎꯕꯗꯨꯅ ꯏꯆꯥ ꯊꯥꯖꯕꯨ ꯃꯥꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯂꯥꯛꯈꯤꯁꯅꯨꯃ꯫ ꯇꯁꯦꯡꯅ ꯈꯪꯂꯝꯂꯔꯣꯏꯗ꯭ꯔꯥ? ꯄꯨꯝꯅꯃꯛ ꯀꯥꯎꯔꯝꯂꯗ꯭ꯔꯥ? ꯃꯥꯒꯤ ꯃꯐꯝꯗ ꯅꯝꯂꯥꯟꯕꯤ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕꯔꯥ? ꯊꯥꯖꯕ ꯉꯝꯗꯦ ꯄꯨꯛꯅꯤꯡꯅꯗꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯅꯗꯤ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯅꯤꯡꯂꯛꯂꯦ꯫ ꯃꯅꯤꯗꯤ ꯍꯔꯥꯎꯕꯒꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯕꯗ ꯆꯤꯡꯁꯥꯡꯒꯤ ꯃꯇꯥꯡꯁꯨ ꯄꯟꯊꯣꯛꯂꯨꯔꯦ꯫ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯆꯤꯡꯁꯥꯡꯅ ꯑꯗꯨꯛ ꯀꯟꯅ ꯃꯦꯟꯖꯕꯗꯨ, ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯃꯅꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯅꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯊꯥꯖꯅ ꯐꯝꯕ ꯃꯇꯝꯗ ꯆꯤꯡꯁꯥꯡꯅ ꯌꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯔꯒ ꯍꯦꯛꯇ ꯆꯠꯈꯤꯕ꯫ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕ ꯃꯇꯧꯗ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯈꯤꯕ꯫ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯊꯥꯖꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯂꯝꯕ, ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯃꯠꯇꯁꯨ ꯎꯠꯂꯛꯈꯤꯗ꯭ꯔꯦ, ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯊꯥꯖ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯄꯗ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯆꯤꯡꯁꯥꯡ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕꯁꯨ ꯉꯝꯗ ꯂꯩꯍꯧꯏ꯫ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯖꯕ ꯉꯝꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯅꯤꯡꯂꯤꯕꯗꯤ ꯇꯁꯦꯡꯅ ꯆꯤꯡꯁꯥꯡꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯀꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯊꯦꯡꯅꯈꯤꯕꯤ ꯂꯝꯂꯥꯟꯕꯤ ꯃꯍꯥꯛꯄꯨ, ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯉꯁꯤꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯤꯄꯥ ꯑꯣꯏꯕ ꯃꯥꯅꯗꯤ ꯀꯥꯎꯊꯣꯛꯂꯤꯕ? ꯅꯠꯇ꯭ꯔꯒ ꯆꯤꯡꯁꯥꯡꯒꯤ ꯑꯍꯣꯡꯕꯇꯅ ꯊꯜꯂꯕ ꯃꯁꯛ ꯃꯆꯨ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯁꯤꯗ
ꯊꯥꯖꯅ ꯆꯤꯡꯁꯥꯡꯕꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯊꯥꯖ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯆꯤꯡꯁꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯃꯥ ꯕꯤꯅꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯒ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ? ꯕꯤꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡ ꯏꯉꯛꯉꯛꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯅꯤꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯅꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯡꯖꯨꯝꯗꯨ ꯊꯥꯡꯒꯠꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯆꯤꯡꯁꯥꯡ ꯃꯊꯥ ꯁꯥꯕ ꯁꯛꯐꯝꯗ ꯂꯩꯈꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯪꯖꯗꯕ ꯕꯤꯅꯥꯗꯤ ꯃꯈꯥ ꯇꯥꯏ, ꯃꯣꯔꯦꯗ ꯅꯪ ꯇꯥꯆꯧꯒ ꯊꯦꯡꯅꯕ ꯃꯐꯝꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯣ ꯏꯆꯥ ꯊꯥꯖꯒꯤ ꯃꯃꯥꯅꯤ ꯍꯥꯏꯔꯤꯅꯦ, ꯅꯪꯕꯨ ꯅꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣꯏ꯫ ꯆꯤꯡꯁꯥꯡ ꯋꯥꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯕꯤꯅꯥꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ, ꯑꯗꯨꯕꯨ ꯃꯅꯤꯅ ꯑꯣꯏꯅ ꯋꯥꯔꯤꯗꯨ ꯑꯇꯣꯞꯄꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤꯕꯅꯤ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯕꯨ ꯑꯃꯨꯛ ꯑꯃꯨꯛꯇꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯦ꯫ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥꯅꯁꯨ ꯋꯥꯈꯜꯗꯨ ꯃꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯇꯥꯡ ꯆꯥꯅ ꯕꯤꯅꯥꯅ ꯊꯥꯖꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯤꯒꯤ ꯍꯦꯛ ꯈꯟꯕꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯎꯔꯒ ꯏꯃꯥ ꯋꯥꯈꯜ ꯋꯥꯕ ꯈꯔ ꯐꯩꯅꯦ꯫ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯋꯥꯍꯩꯅꯣ ꯍꯥꯏꯕ ꯊꯥꯖ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯂꯩ꯫ ꯕꯤꯅꯥꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯗꯨꯅꯅꯦ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯗꯦꯀꯣ ꯅꯣꯏ꯫ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜ ꯏꯪꯊꯖꯅ ꯈꯪꯅꯔꯒ ꯂꯩꯒꯗꯧꯕꯅꯤ꯫ ꯀꯗꯣꯝꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜꯗ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯊꯥꯖꯗꯤ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯖ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯆꯤꯡꯁꯥꯡꯕꯨꯁꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯄ ꯉꯝꯗꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯃꯥ ꯕꯤꯅꯥꯅ ꯊꯥꯖꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯃꯥꯕꯨ ꯆꯩꯕꯁꯨ ꯉꯝꯗ ꯏꯀꯥꯏ ꯈꯥꯡꯕꯗ ꯃꯃꯥꯏꯗꯨ ꯄꯨꯡꯁꯨꯛ ꯍꯦꯛ ꯁꯨꯛꯇꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯨꯃꯇꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯑꯉꯥꯡꯁꯤꯡꯁꯤ ꯏꯀꯥꯏꯕ ꯇꯥꯔꯤꯃꯤ꯫ ꯕꯤꯅꯥꯗꯤ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯆꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯆꯤꯡꯁꯥꯡꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯆꯪꯗ ꯄꯪꯍꯤꯡꯗ ꯍꯤꯡꯂꯤꯕꯗꯨ ꯉꯁꯤꯗꯤ ꯊꯥꯖꯕꯨ ꯍꯦꯛ ꯎꯕꯒ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯔꯝꯕ ꯈꯨꯗꯤꯡ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯈꯔ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯁꯤꯗꯕꯨ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ? ꯕꯦꯝꯃ, ꯊꯥꯖ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯆꯤꯟ ꯎꯊꯣꯡꯅ ꯂꯨꯝꯈ꯭ꯔꯕ, ꯑꯗꯨꯅꯅꯦ ꯅꯪꯅ ꯈꯪꯅ ꯂꯣꯏꯅꯧ꯫ ꯃꯁꯦ ꯅꯪꯅ ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕ ꯆꯤꯡꯁꯥꯡ ꯆꯥꯛꯇꯨ ꯈꯪꯉꯥ ꯍꯥꯏ꯫ ꯃꯇꯧꯗꯨꯗ ꯊꯥꯖꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯟꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯆꯤꯡꯁꯥꯡꯗ ꯑꯃꯨꯛ ꯌꯦꯡ, ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯥꯀꯜꯗꯒꯤ ꯏꯁꯤꯡꯗꯨ ꯆꯤꯡꯁꯥꯡꯗ ꯄꯤꯁꯤꯜꯂꯤ꯫ ꯊꯥꯖꯁꯨ ꯕꯤꯅꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯟꯈꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕꯗꯨ ꯌꯦꯡꯈꯠꯄꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯏ꯫ ꯃꯅꯤꯅ ꯁꯣꯏꯗꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯤ ꯇꯝꯂꯝꯂꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯃꯅꯤꯗ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯄ ꯃꯈꯩ ꯌꯦꯡꯂꯛꯏ꯫ ꯃꯅꯤꯁꯨ ꯆꯥꯛꯇꯨ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯌꯦꯡꯂꯛꯄꯗ ꯆꯤꯡꯁꯥꯡꯅ ꯃꯥꯕꯨ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯈꯤ꯫ ꯊꯥꯖꯅ ꯏꯀꯥꯏꯕꯒ ꯆꯤꯡꯁꯥꯡꯅ ꯇꯧꯐꯝ ꯈꯪꯗꯕꯒ ꯃꯌꯥꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯂꯛꯅꯕꯤꯕꯒ ꯑꯅꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯕꯁꯨ ꯌꯥꯒꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯕꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯑꯅꯤꯃꯛ ꯃꯆꯤ ꯂꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯤꯆꯥꯟꯅꯅ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯋꯥꯟꯗꯨ ꯊꯕꯛ ꯑꯃꯒꯤ ꯍꯜꯂꯝꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝ ꯊꯥꯖꯕꯨ ꯆꯤꯡꯁꯥꯡꯒ ꯍꯜꯂꯛꯃꯤꯟꯅꯅꯕ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯍꯦꯟꯅ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯜ ꯆꯣꯡꯂꯦ꯫ ꯊꯥꯖꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗꯕꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛ ꯅꯛꯄꯁꯨ ꯉꯝꯗꯕꯒ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯗ ꯃꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯣꯏꯔꯒꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯊꯥꯖꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯗꯨ ꯈꯟꯕꯗ
ꯃꯤꯍꯨꯜ ꯆꯣꯡꯕꯁꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯧꯔꯦ꯫